Ngasi phongkiba tongan Manipuri sifong amasum thokiba thawdo wathok singdagi maru oiba pauk khongatjaraga Manipur top channel gi maikaidigi meyamda share tawjagi anbada yamnamak laibak thiba amasum yamnamak nuaitaba paw ama hana lakhotjarakana meyamda share tawjagi COVID-19 sina laisina maram oirakana thoningdaba thawdo kaya ama itatatana laibak asida amasum state asida su noma kangdana thokli Santhong Guide Union Club SGUC Santhong Bisnupur District Manipur Ngashi tang taruk thamanga Englisingin ge kun mathoida Deputy Commissioner Bisnupur District iba warol amakh mayam da share tawjage yamna thajaninga oiba mafam dagi phangba paw ma masung si social media sing da sandong narkiba paw moina lakhachara kana mayam da share tawjabani sir hauji Kokta Santhong da leiba Sire aduga maki personal information haibade maki maming na singbadi mayam losinjarage Hairiba miyoi si COVID patient oina JN Hospital da ngasi date tang taruk thamanga Englising aniga kungi mathoida laikhidre aduga loinana mahaki apokpa mapa Sire hairiba miyoi sisu masagi sai humdraga manga hairiba sisu containment zone oiriba masagi mayumda ngasi date tang taruk thamanga Englising aniga kungi mathoida laikhidre yaragadi hairiba Laikhidrabagi haksang singsi government site gi loukhatpinaba nongnukna khanghanjari haibani ma'am adu saina secretary inawba singna khuyek biduna tholakpa warol amasi ma'am loukhatcharakanda ma'am da share tawjabani adu ma'am si pathok sakibla sokibe lan kibe yarosum ma'am ngakpigani amasum khasa tharak poina ngasi tokiba thawdo wathom amasum phongkibe si phong singdagi maroiba pauk sing ma'am da share tawjage ma'am lofuktaminasi laikai miyambu miyam mamangda lana uhonana bu honabani Luang sangma mayai lekai da miyoi ama COVID-19 positive oibidigi laikhidraba matung imung manungi miyoi taraganithoi amasum mari mata mari amasu COVID positive oiramlaba matung ingkhol nung aduda positive oiba miyoi masing yamana ana layengda hena khudong sanaba laingaki quarantine center da lainaba hairubagi damak masamaksu COVID positive oiriba langam ongbi Romana maki Facebook to oidaba kya haijinduna thagalakibadu laikai miyambu lana uhonana bu honabani haina luang sangma mayai laikai mayra paibigi sirol amana hairi sirol asina makha taribadi luang sangma mayai laikai da leiba langam ongbi Roma gi ingkhol nungda COVID-19 positive oibadigi sahi marfuga manga suraba ahal waikhom ningthemjau ko bomiyo ama laikhidraba ahal asi rasmi disti da COVID test tawbada positive oiri haiba khangmangam khibani amasum akhoi imung manung punamak test tawrabra haina laikai gi miyoi singna hangbada tawre negative oire hairaga test tawramdabani maduda laikai miyamna thaudang lauduna test tawkhibani amasum test adu tawraba matung ingkhol nung aduda miyoi taraga tere laibigi manungda miyoi taraga nithoi positive oiramki aduga laikai asimaktada leiba makhoi gi mari mata miyoi marisu COVID positive oiramki Lainga na piriba satna kanglon gi matung ina home quarantine natragana quarantine center da laikadabani hairibani adubo positive oiraba miyoi singasina home quarantine tawduna laibada ana layengi khudong saba marang kaidabana lainga na hangliba quarantine center da lainaba laikai miyamna hairubada makhoina yaningdaba ulakhibani loinana positive oiraba miyoi singaduna yumdagi mapal tholaktuna makhoigi phatta haudi hundokpa toina thulai Maduda lekai miyamna makhoigi phattabasing adu ingkhol manungda mai thanaba hairubada ashabu ulakpaga loinana mai adu lekai miyam laktuna thabiro law haiba wafam phawba hairakhi makhoigi asiguma wahayu ta kya sijinarakpana lekai gi miyamna SOP ngakna mifam pangthoktuna khannaraba matungda positive oiba miyoi singasi quarantine center da lehenbana hena khudong sagani haina warep nakhi warep adugi matung ina mari lainaba authority da haijabadagi ngarang authority gi miyoi singlaktuna positive oiba miyoi taraga taruki manungda taraga mari amadi quarantine center da thamna ba pukhatkhre aduga positive oiriba langam ongbi Roma amasumaki masanupa athoiba makhoi anidi satloi haiduna lehauki lehauriba miyoi ani asina authority gi miyoi singda makhoidi tonganna ambulance laklaga lakhotkani hairi aduga miyamdana home quarantine tawgani satloi haiduna namthak tawre asuna authority dana ama aduga laikai miyamdana ama haijinduna miyambu usittabigi thawong ama ulakpa asi laikai miyamna nungaijade
Hauzi makhoi gi inkol nunga sida negative oi haiba miyo ani ahum aduga positive oi riba makhoi aniga punna laidi masida negative oi riba miyo singa sina cantonment zone gidagi mapal tholaktuna sathok sasin tawriba si miyamna yaningde haibada saunare aduga Roma haidi binupi esina laikai sigi meira paibina namduna makhoibo quarantine center da pukhathan mane masida phatanung da thoklabadi meira paibina daita pugadabani haidi laikai asida leiba Asa worker singna pifam thokpa hidak langtak piri adubu makhoi da hidak sing pui pude quarantine center da layeng bidi haiduna masigi daita khudima maira paibina pugadabani haina amuk namsin bire hiram sigi mari leinana langamongbi romana maki Facebook account na thagalaki badu laikai miyambu miyam mamangda lana uhana bohana bani COVID positive oirabadi lenga ki satna kangot matung ina ana layengi kudong sabaning thina lairabadi yum the home quarantine to buyai natragana lenga ki quarantine center da legadabani hairibani masida laikai na phanaba tawrubada makhoi da laikai miyambu lana uhana bo hotnarakpa sigeningde makhoi gi phanaba silebe laikai miyambu lana uhana bo hotnaribasi matung na tawbigano hairena su pawshna makhatana su phongdorakli Amas pausi makasa tazarak pun tentak na Myanmar gi ba kantin masang katanga hapsaramgi Myanmar gi military junta na Thokhre ba lawmakers sing na People's Defense Force sem ne lak Thokhre Myanmar da military junta na ku satakra ba matung tarak pada protest tawbigi khongjang sangsilaki ba miyoi kya bu minung silaitana hat patupagi thawong sing yenglaga Thokhre ba lawmakers sing asina miyambo Ngashi na bagi damakta People's Defense Force ama sem ne haina lak Thokhre haina official source amana phongdokli Myanmar gi military na civilians leader Aung San Suu Kyi bu mafam singthukhraba matung tarakpada Laibak asida sarangnabagi phibam amada lakli ku satakhraba matung tarakpada Laibak asida miyamna protest tawbagi khongjang paksana sangsilakli haujuk phawbada Myanmar gi military na lakholakpa akanma khongthangda sikhiba miyoi gi masing satret ka humra sure haina local monitoring groups ki maikaidigi phongdorakli adumainama junta gi maikaidigi di siriba miyoi gi masing asi hanthana pibaga loinana irang hauriba miyamda mapung maral thangjeli Myanmar dagi Thokhre lawmakers singi group oiriba National Unity Government NUG haina mingthonma group asina junta gi mayokta leiduna thabak tawri Myanmar gi military junta na makhoi gi masagi miyambu hatpa tuppagi thawong sing satharakhiba asina People's Defense Force asi semani haidi miyam gi mayokta satharibi hingsa yawa thawong sing su lepnana ba lup asigi maikedi taksili Federal Union's Army gi mangoinana mathau toriba NUG na statement amada haikibada anti-coup dissident sing asina ethnic fighters sing asiga punsilaga army semgadoribani anti-coup movement yauriba kangbu sing kharana di Myanmar gi khulai paiba rebel group singa pulaga military bu maithiba pinanaba khongthang sing paikhatnana ba taksili haujuk Laibak sigi ethnic minority oiriba tongan ma group kullom henman ahenba autonomy pinaba lanthengna duna lakliba kangbu singa siga punsilaga Myanmar gi military gi mayokta lanthengna na ba taksili kareni National Progressive Party KNPP gi official amana haikibada makhoini anti-coup dissident singbu sangjafam piduna thamlibani haujuk phawbada masing yamlaba miyoi kayamana jungle da changsilaga ethnic armed organization singna khusu khulai sisinana ba hainaba training piri Myanmar gi nongpok thangwada leiriba atopada leiriba group amadi hiramasi gi matangna karigumba comment amata pikide NUG gi maikedi gi wafam asi laukthoktringer gi mangoinana Myanmar da leiba community kayamarumna security force thengnana ba local defense force semna si haina laukthrabani hainasu paushna makhatana su phongdorakli makasa tharakpoina Manipur gi wangmada thokpa maroiba pau khara Brazil daycare center da thangna attack sathaduna miyoi manga hathre masagi sei taraga nipalom suraba naha amana samurai style gi thang ama paiduna Brazil da leiba daycare center amada sanglaktuna attack satakhibagi thaudokta angang ahum yauna daycare center adugi staff ani Sire haina local police na phongdorakli haina su paw amana makhatana phongdorakli atopa paw amana numit manga ni total lockdown Thokhre haujuk leiriba COVID-19 gi phibam yengduna Meghalaya government na East Khasi Hills district numit manga ni total lockdown Thokhre total lockdown adu tha asigi manga dagi tara faw sathagadabani Meghalaya government na state asigi atai district singda sayol gi aroiba numit singda lockdown thamnaba su warep Thokhre
वाफम असे यूमिसकेशन नुमित मिनिस्टर कॉर्नाट के संगमाना लौथोखिबने हौखिबा पुंग कुनगा मरी असिदा अनोबा केस सनीगा हुमफुगा निपान थेंगनाबगा लोइनना स्टेट असिगी अपुनबा कोविड केस मसिंग लिसिंग अनिगा चामगा कुंथ्रागा तरुक सुरे स्टेट असिदा इनौ नौनो कोविड पेशेंट मरी सिखरे अमसुम योई चामगा निफुगा तरेट लाइना असिदगी फखरे हाइन सुपल्ली तेंतकपा पाउ खरागा न्यूजीलैंड प्राइम मिनिस्टर लुहोंगलागनी न्यूजीलैंड प्राइम मिनिस्टर जेसिंदा आर्डेन लाखलिबा कालेन था असिगी लुहोंगनबा थौरांग तौरी अदुबु नुमित अदु फोंदोक्ट्री हाइना मफमदुगी मीडिया ngasi फोंदोक्रे अतोपा पाउ मना COVID-19 लाक्सिननबा थाउसु सोयबगिदमक PM मोदीना लाले हाइजगदबनी कपिल सिबल COVID-19 की वार्निंग सिंग सेंटर ना थवैखिदबा मवोंग अमसुम पॉलिटिकल रैली सिंग अमसुम कुंभ मेला पांथोखिबा मवोंग अदुना असिगुंबा पेंडेमिक अमा असुमना करमना थेंगनरोइदबनो हाइबदु मालेमदा उतखरे हाइरदुना कांग्रेस की सीनियर लुसिंगबा मा ओइरिबा कपिल सिबल ना COVID-19 पेंडेमिक की अनिसिबु वेब लक्षिननबनी हाइना तौरिबा थवोंग सिंगी मतांगना प्राइम मिनिस्टर नरेंद्र मोदी ना लुसिंगबा सेंट्रल गवर्नमेंट पु थीना सैख्रे पाउगी एजेंसी ANI वांगांग कपिल सिबल प्राइम मिनिस्टर मोदी ने लाइबाक मियाम सोयदनमक लाले हाइजगदबनी हाइना मखाताना सु फोंदोकी हाइना पाउसिना मखाताना फोंदोरक्ली हौजिक ओइनादि मतंग साइ लुसिनजरगे दुगा अनौबु इ पाउ हेक ले पिजरके हाइना मणिपुर टॉप चैनल की मैकेडी की सुम यामदा रिक्वेस्ट तौजरे दुगा पाथोक सखिबदा सोखिबा लानखिबा कया यावरसु यामना ngakpigani and thank you.